Sangai Festival Pangtokpa Yanhingde Haina IDP Sing Kokomi Yauna Tongan Ba Lup Sing na Sangsilakliba Khongjanggi Saruk Ama Oina Tampaki Mafam Singda Sinthale Pegi Khongjang Yamna Kanna Sangsinba Haukhre Amadi Imphal East Districtki Tongan Mafam Singda Hangliba Relief Camp Singda Sangjafam Laguna Laidiba IDP Singna Ngasisu Khongjang Sangsinba Haukhre Hairi Khongjang Loi Singa Police ka Lamlong Bazar Manakta Akanba Moongda Mungdakre Hairi Tear gas sale kaya kapli hairi. Manipur Police da DSP Oiramba Akoizam Santi Kumar ngasi mahaki manaw nupagi masa nupana nongmaina kaplambani haiba thodokta lekhidrei pau asigi matung inna ngasi numit jungba adwaida singjamai NRL oil pump manakta leiba Akoizam Santi Kumar bu mahaki mayumda mahaki manaw nupagi masa nupa Akoizam Kisan chahi kun manga hariba miyoi asina nongmaina kaplambani hairi thodok aduda soklaba Santi Kumar Rasmidi City da pukatuna laikatnake Adumoinamak asok panamaram oiduna laikat nabangamdana laikidabani Santi Kumar bu nongmaina kaplam liba manaw nupagi masa nupa Akoizam Kisan su masa mathanta nongmaina kapsinjaduna sizakhe hairi Kari maramgidamak Akoizam Santi Kumar bu nongmaina kaplam libano haiba chap sana khangba ngamdrei pulisna thodok adugi matangda thijinbagi thabak chathari hairi Lamlong Bazarda Ima Ibil Mayamna Sangai Festival Toba Yaningde Ekhoigi Hak Hana Piyu National Highway Free Ohellu Aduga Sangai Festival Pangtok Piyu Haina Lambi de Yamlaba Miyam Tholoktuna Laukre Security Force na Lambi Thatpadagi Mafam Aduda Phamduna protest Taukre Hairi Supreme Court BIREN gi audio tape ni hairakpa petition gi wayal KUKI Organization for Human Rights Act na affidavit file TOURAKHRE May ahum lesingani kolhamdoi degi haurakhiba Manipur gi kanglup masil gi lan gamari leinaba nakalama gi maikaida lepagi wafam sing hanigi se minister BIREN na phongdokya haibagi charge toroduna KUKI Organization for Human Rights Act na Supreme Court of India da Court na monitor toba SIT ama semna investigation chatha hanbiu haijurakiba petitioner ga mari leinana petitioner oiriba kohor gi maikaidagi ngara court asida affidavit ama file TOURAKHRE petition asi apex court asina lokhatuna chatharakhiba while gi matung ina mamang thagi tarada court na piba direction gi matung ina Gandhinagar da leiba National Forensic Science University gi maikaidagi audio tape ni haiduna sas TOURAKHRE adugi regulatory test ki result ni haiduna court asida pikal lakiba report pusingaraduna affidavit asi file TOURAKHRE affidavit asi court na loksin kibaga lorena petition asigi makhata ba while chatharakpada consintuna khangalak kadawri panba yabadi NFSU gi report aduda audio tape ta yauriba khonjel sing semdok semjin taurambana asengba khangdokpa ngamdre hairakibani Nupi lonba tingbana social framework hena mapangal kangkat hangani Dr. Numal Assam cabinet na ayaba pikraba state asida nupi lonba tingnabagi proposed bill asina state asida leiriba khunai kya gi social framework hena mapangal kakhat hangani haina Assam Legislative Assembly gi deputy speaker Dr. Numal na phongdokre mahakna hai tha asigi kun manga dagi haugadoriba Assam Assembly gi ningtham mifamda puthokadaba maruoiba legislation chingi manungda State asida nupi lonba tingbagi proposed bill asisu ama oigani bill asi Assamda khanghaudana mising hengalakli basi yengsinnaba amadi masiga mari leinaba khudongsa da basing yengsinnaba honabada changba maruiba bill amani
CM Hemanta Biswasna lawrakliba khongthang asi achumba maikaidani khara khajik thengna lawrakpa khongthang oirabasu masina khunai asigi social framework hena mapangal kakhat hanba ngamgani haibagi thajaba lei bill asi opposition da natana Assam da leiriba miyamna su yagani amasung sawatkani haibagi thajabasu leiri mamangda soikiba khudingmak chumthoktuna achumba lambida khongthangjinminasi haiki ahan boina America da H5N5 bird flu miyoi bada naba thengnare Washington da ahan boina miyoi ama mamang da amukta thengna khidriba bird flu gi strain amana infect toba thengna khibadagi public health officials singna akanba section thorang lakhre anaba miyoi adu ka hena phibam soksil lakpadagi hospital da pukhallaktuna laikatnari H5N5 positive oiraba miyoi adu laihaukanna haubaga loinana nuksa shor honba ngamdaba amasung wakhaningthina khanba ngamdabagi khudong sadaba mayoknari Washington State ki Department of Health na phungdokhibagi matung inna H5N5 hariba bird flu gi strain ase hanade sa khaktada thengnabani miyoi bada virus asina infect toba handakna ahanbani miyoi asina loiba utsek ani handakta sikibadagi health authorities singna thijinbada bird flu ge H5N5 laichar sandorakle haiba mayek sengna khangbangamki avian influenza virus haina su khangnaba mahik asina utsek amadi yumda yokpa nganu yensing nahanbagi thogdok toina thokle adubu miyoibada infect tobadi ahanbani Hitma Hatkhre matungda Andhra Pradesh ki THOKNABADA MAOIST taret AMAGASU HATPA ngamkhre Andhra Pradesh ki Aluri Sitarama Raju district ki manung chana leiba Maledu Mili asukpa umbangda security force ka ngarang nungmai kapnabagi thogdok amada MAOIST taret amasu Hatkhre thogdok adu makok thongba MAOIST commander Madhabi Hidma amasung atopa MAOIST manga amasu mafam aduki manakta sataba operation da Hatkhre matung nungmai lerega thokibani Vijayawada da pangthokiba pawgi mifam amada Andhra Pradesh Intelligence ki Additional Director General of Police Mahesh Chandra Ladana ngarangi thogdok adu ngarang asauba anti-Maoist operation ama launch tawkhiba adugi makha tarakpani haiki fieldagi phangba pawgi matung inna thogdok aduda Maoist taret sikre hairi mahakna makha taraduna sikhiba taret adugi manungda ahum amadi nupi Maoist cadre singni sikraba sing adubu formal oina masak maming khangdoknaba thabak makha sathari makhoigi marakta Srikakulam district ki Meturi Zokharao LS Tek Sankar haina khangnaba miyoi ama yauri haina pawmising na phongdoke intelligence ke maikaidagi hana pirakpa pawgi matung inna Sankar under Orissa border region da leiba area committee member oina thopurambani mahak technical operation da specialist ama oiramki khulai saba ama sung communication system sing gi matangda Maoist ki yamna chobo thodang loramba kedar amani haire